अहानबदा मरोइबा पाउ पिजरी सीए बिल असी इंडिया लैंगाकना चनहनबा पामली हाइना एमपीटी मैना हाइख्रे नॉर्थ ईस्ट पुंबदा सीए बिल चनहनबा हाइबसी बीजेपी की लेंगद्रब वाखलोने हाइबा मयक सेंगले हाइना मेनपेक की कन्वेनर युमनामसा दिलीप कुमारना फोंदोखरे कोसेम नलौबा सही असिगी क्लास 12 की परीक्षा ngsidagi सेंटर चामदा होख्रे कैबुल पुलिस कस्टडी दा मियोइमा थौरी यानदुना सिरमले मियामना इरांग होरखरे कसार डिस्ट्रिक्ट के कमरंगदा लैबा पुवारी का सागोनरिबा अवापली स्टेट अनि के लैंगाकना यंगसिनबिदबदगी मांगखिबा याना लैरे अमदे लिसिंग अनि कुमापनदा लोइसनबा पांदम थमलिबा जुरी इम्फाल रेलवे लाइन कॉन्ट्रैक्टर सिंगी पैसा पिथोक्तबदगी सिनमी सिंगना थबक लेपा था अनि सुख्रे खुरुमजरी टाइम्स ऑफ मणिपुर न्यूज येंबिरिबा सिंगबु कुमनथेम जेंटल न तराम नोक्सरी होजिक मियाम द पाउसनोकना पिजरी भारत लैंगाकना थेंखांग क्यारक्ता सीए बिल असि पुथोकनबा होनखिबा लैख्रे हौखिबा सही सिंगदा सोयख्रबसु चलिबा सही असिदा मेजॉरिटी फंगबा याबगी ममी उबदगी बिल ओइना पुथोखिबनी सीए बिल असि इंडिया लैंगाकना चनहनबा पामली हाइना एमपीटी मैना हाइख्रे ओफम असे ngasi langjing asobada Kangla Acupressure Alternative Therapy Treatment Research and Training Center ge lamjing makhada nauna saba all as home miam da khusinafgi thoramda athoiba mithunglen gi oiba warol da phongdokhibani mahna makha taraduna CAB asi India government adi yamna puthoningba bill ama oi session da unity fangdabadagi puthokidabani BJP na la halaklabadi amukhana CAB chanahangani haina Amit Shah na mayek sengna phongdokhre mayek sengna north east soktanaba thorang chapchana lokhalaklavadi khanaba yai adubu hojiki oiriba phibam sidadi north east da chauna karakadaba maramna congress na CAB gi mayokta chapchana lepkini haina su phongdokhe government of India na di habidi hoji leriba leriba dispensation India government na di moisi yamna seriously pass to honi mujani koina yemada adu hek 16 da ahama puthorokuni amendment se kitang hangkana hairabada masi citizenship act 1955 ki act ni marak sida sum amendment di kaya maru mathang tawrabani handaki amendment ma tawraisina lebak ahum khak maru oina pallaga Pakistan ne Afghanistan ne Bangladesh ne sidagi muslim nataba Hindu jorga Christian dagi koi Sikh Jain Parsi na singba mayam puno maksi koi hana parent act sidadi se chang pairaga sahi 13 lerega citizenship oigidabase handaki sidadi se changi thodona sudragasu sahi 6 tang leragadi yare haiba aduna ai hajeri se 16 da puthorokudagi ekoi party gi oina ekoi kanna oppose tawuni hanadagi Thoram madu da saruk yakhiba training center asigi general secretary Dr M Kamalana asigumba sahi khara yamlaba ahan oiriba singna nungaina leinabagi mafam all as home ama fanganbada nungaiba phongdokhe Lakadoriba Lok Sabha election da BJP na karigumba mai paklabadi citizenship amendment bill implement tawna bahona gani haina BJP ki national president Amit Shah na phongdokhiba wafam ase yamna laibak thibani North East pumbada CA bill chanhan bahaibasi BJP ki lengdraba wakhalone haiba mayek sengle aikhoi punamak khu senduna leiba matam yaure haina manpack ki convener Yumnamsa Dilip na haikre wafam ase ngasi Tom TV ga akhanana unaba amada mahna phongdokhibani mahna makha taraduna Center da paliba BJP lengak asina thengkhang kaya da khudong saba logduna North East ki miyam na pamnadraba bill asi ek ona bahona duna lakli adumoinamak menpek na laibak miyam ga punna khongjang sangsinaba matam pumbada sem saduna leiri haiki
Citizenship Amendment Bill 2016 asi Parliament Rajya Sabha na pass taukidragasu masina pirakadaba chaitheng aduga makhata na ordinance khangde aduga atopa kano amana akoigi atopa kano maigei kaya dagi tongan bau paisina dana India government na tarokpa yabagi akiba mayam ase khanaraba matungda hena kanna makhata na awareness se miyam punna khanane na magi mifam pangthokpa mathau tai habase lauraganda khoi makhata na masigi awareness campaign amasung miyam humna khanane na basima changchin baina lemnare ani shubada CB 2000 asigi matang sida North East pumbada hauba ihawa mo oibanina Manipur khakta natana North East ka laidiba CSO sing amasung masigi stakeholder punama se coordinate tawna bagi tamangta yamna achauba North East ki level da yamna achauba platform ama sagan minaba haibo famsima lere amendment bill asida CAB 2016 na palliba country ahungi amasung lining list taruk satpa CAB gi ihogda khongjang yaurba khongjang loising police na handang marak koitan tanaduna faba punbagi thabak kya satharakpa se yamna laibak thibani Lengak amadi menpek ani gi marakta yanaba puraktuna miyam gi akanba khongjang sing khongpham handokhibani makhata na khongjang loising police na faba punba satharak labadi kaisampata leiba menpek ki office ta pau pibiro haina mahana makhata ke Hona Labor Yabagi Musum Makogi Matakta, Lokotpum Tokpa, step Lokot Pakaya, the exim Toki Mara Moirakanda, Yamna, India, the high river sings already Sanakibato, Madu Shingna Dana, Ekoi, Madu, Sanaba Yaroi, Madu high river order sing to cancel to Gadavani, high basi demand Tawa, Haidana, the Mana, Lemnade. Council of Higher Secondary Education Manipur Kosem na loba sayasigi class 12 ki parikya ngasidagi center samada hokre sathariba sayang asida arts stream da mahiroi lising taret ka chamanga yankhai humdoi aduga science stream da mahiroi lising kunga satret pan amadi commerce stream da mahiroi satruka humfumari punna mahiroi lising kunipan ga samapan nifumangana changyang parikha thare exam center sing da CCTV camera sing khinbadana tana council gi flying squad ki kangbuna kupna yengsinfigi thabak sathaki ngasi parikhat hauba numit ke ayukta tongan exam center sing da maheroi singbu mama pa sing na gari da thinarakpadage Imphal city manung da chauna traffic jam oike Kaibul police custody da leiba mioi ama ngarang lockup manung da thauri yalaga siduna leiramle Kordak mai lekai gi miam horoktuna Kaibul police station da irang thokre hiram masida report ama Kaibul police custody laiba mioi ama ngarang lockup manungda thori yalag siram le Kaibul police ki lockup manungda siram liwa mioi adudi Khodrak mai lekai degi Haisnam Sarat Kumar chahi nimfuga nipan apokpa laikhidraba Haisnam mani kawi Sarat Kumar thasi taramari da Kaibul Lamjau National Park manungdagi Lamok hatlami haiduna semdoklaba saga konana numit adugi numit ungba matungda Visnupur District Police Commando Kaibul Lamjau Police amadi Kaibul Lamjau Forest Department gi apunba kangbu amana mayumdagi fagatuna Forest Department na case ama lokhotpaga loinana court puthoklu matung numit nipani gi police remand lokthaduna Kaibul Police Station gi custody da thamlakhibani Sarat Kumar Police custody da siduna leiramni tabdagi Khodrak mayai lekai gi miyam ga loinana imung manungi miyoising laktuna Kaibul Police Station da thomjil laktuna chawnga irang thokre miyam aduna police station gi gate namkhaiduna station manungda changna ba honarakpada police ki mai kaidagi tear gas amadi mock bomb sizinaduna miyam adu tan khaikhi tungda thodok thokfamda thanga kendra gi MLA T Rovindro ga loinana Bisnupur district ki additional SP LO Manihar SDPO Moirang Sivkanta laktuna irang adu laksinki loinana forensic science ki kangbu ama laktuna imung manungi miyoising su yauraga siram liwa mafam aduda changduna punna yengsiminakhi MLA T Rovindro na mishi asigi matangda kupna thizinduna achumba langla langjin puthoknaba mahaki maikaidagi su kan hotnagani miyamna ain bu khutta paina honabiganu JC na pamliwa dabi punna khangminaduna Sarat Kumar gi lehoriwa ason bimama mahaki loinabi amadi piklibi macha ahungi damak mahaki maikaidagi pangbu yaba matengsu pangnaba hotnagani haiki laikideba saratsigi mungsida mai apikpa macha ahum lehori mai mama asomim lehori mai nipi lehori ado haiba saratsina talakana imuni thaga hingjaba imungni aduna mai kai tabu yaba leibage haibado ko naba semga tanaraga kari action lokhopa yaba leibage koi leigitaba imung saratsigi imung sigi su kai tabu yaba government side kai tabu yaba leibage haibado akoi tanana ma haina koi JC da mayamda akoi tanari ado aina JC gi leiba halamani mai ben isechen mayamda aina katang appeal tawjari bana koi ain law sing koi khuta lawgi gumsi
ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯑꯥꯏꯟ ꯀꯥꯅꯨꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯁꯤꯗꯩꯁꯤꯗ ꯂꯥꯜꯂꯝꯕ ꯃꯤꯒꯤ ꯗꯟꯗꯤ ꯑꯗꯨꯝ ꯐꯪꯖꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯗꯅ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯗꯅ ꯑꯗꯨꯒꯤ ꯆꯞ ꯆꯥꯕꯤ ꯑꯃ ꯊꯣꯛꯂꯛꯀꯅꯤ ꯁꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯁꯥꯎꯕ ꯈꯣꯠꯄꯁꯤ ꯉꯥꯛꯇꯪ ꯏꯪꯊꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯃꯄꯤ ꯃꯄꯥ ꯂꯩꯔꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯑꯣꯅꯔꯦꯕꯜ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯤ ꯂꯤꯔꯀꯥꯟꯗ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯑꯦꯛꯁꯟꯗꯣ ꯂꯧꯈꯠꯅꯕ ꯑꯩꯈꯣꯏ ꯇꯧꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅ ꯑꯩꯅ ꯑꯩꯒꯤ ꯖꯦꯁꯤꯒꯤ ꯏꯃꯥ ꯏꯕꯦꯟ ꯏꯆꯦ ꯏꯆꯟ ꯃꯌꯥꯝꯗ ꯊꯝꯖꯔꯤꯁꯦ ꯏꯔꯥꯡ ꯍꯧꯔꯛꯈꯤꯕ ꯈꯣꯗ꯭ꯔꯥꯛ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅꯗꯤ ꯃꯤꯁꯤ ꯑꯁꯤ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ JC ꯑꯃ ꯁꯦꯝꯂꯒꯅꯤ ꯑꯊꯨꯕꯗ ꯃꯤꯍꯥꯠꯄ ꯄꯨꯊꯣꯛꯀꯗꯕꯅꯤ ꯃꯤꯁꯤ ꯑꯁꯤꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯈꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯈꯤꯔꯣꯏ ꯍꯥꯏꯔꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯨꯋꯥꯔꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯇꯥꯡꯀꯛ ꯑꯃ ꯑꯣꯏꯈꯤꯕ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄ ꯃꯇꯝꯗ ꯑꯁꯥꯝꯒꯤ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯃꯔꯪꯗ ꯁꯦꯝꯈꯤꯕ ꯑꯋꯥꯄꯜꯂꯤ ꯉꯁꯤꯗꯤ ꯃꯃꯤꯡꯇ ꯑꯣꯏꯅ ꯂꯩꯔꯦ ꯌꯨꯝꯊꯪꯅꯔꯤꯕ ꯑꯋꯥ ꯂꯩꯕꯥꯛꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯨꯋꯥꯔꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯇꯥꯡꯀꯛ ꯑꯃ ꯑꯣꯏꯈꯤꯕ ꯆꯍꯤ 8 ꯈꯨꯟꯇꯥꯛꯈꯤꯕ ꯃꯇꯝꯗ ꯑꯁꯥꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯆꯣꯏꯅ ꯈꯨꯟꯗꯥꯈ꯭ꯔꯕ ꯃꯤꯇꯩꯁꯤꯡꯅ ꯏꯪ ꯀꯨꯝꯖꯥ 1990 ꯑꯁꯥꯝꯒꯤ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯀꯃꯔꯪꯗ ꯑꯋꯥꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄ ꯃꯇꯝꯗ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛ ꯁꯦꯝꯈꯤꯕ ꯑꯋꯥꯄꯜꯂꯤ ꯉꯁꯤꯗꯤ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯂꯩꯍꯧꯔꯤ ꯗꯤꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟड ꯄꯕ꯭ꯂꯤꯛ ꯔꯤꯂꯦꯁꯟꯅ ꯁꯤꯟꯗꯨꯅ ꯊꯥ ꯑꯁꯤꯒꯤ 15ꯗꯒꯤ 18 ꯐꯥꯎꯕ ꯅꯨꯃꯤꯠ 8ꯅꯤ ꯆꯨꯞꯅ ꯖꯤꯔꯤꯕꯥꯝꯅ ꯃꯄꯨꯡ ꯐꯥꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯃ ꯑꯣꯟꯈ꯭ꯔꯕ ꯃꯇꯨꯡ ꯑꯍꯥꯟꯕ ꯑꯣꯏꯅ ꯆꯠꯈꯤꯕ ꯏꯟꯇꯔꯅꯦꯜ ꯀꯟꯗꯛꯇꯦꯗ ꯄ꯭ꯔꯦꯁ ꯇꯨꯔꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤꯅ ꯑꯋꯥꯄꯜꯂꯤꯅ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯂꯩꯔꯝꯕ ꯑꯁꯤ ꯍꯛꯊꯦꯡꯅꯅ ꯈꯪꯕ ꯉꯝꯂꯛꯈꯤꯕꯅꯤ ꯑꯁꯥꯝ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯤꯔꯥꯏꯕꯤꯔꯕ ꯁ꯭ꯇꯦꯠ ꯑꯅꯤ ꯑꯁꯤꯒꯤ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯔꯤꯕ ꯃꯐꯝ ꯑꯁꯤ ꯉꯁꯤꯗꯤ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯟꯕꯤꯗꯕꯅ ꯀꯤꯂꯣꯃꯤꯇꯔ 1.5 ꯁꯥꯡꯕ ꯑꯋꯥꯄꯜꯂꯤ ꯑꯁꯤ ꯃꯥꯡꯈꯤꯕ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯍꯧꯔꯤ ꯃꯔꯨꯑꯣꯏꯅ ꯑꯋꯥꯄꯜꯂꯤꯅ ꯇꯞꯅ ꯇꯞꯅ ꯃꯥꯡꯁꯤꯜꯂꯛꯂꯤꯕ ꯑꯁꯤ ꯔꯦꯜꯋꯦ ꯂꯥꯏꯟ ꯁꯦꯝꯂꯛꯄꯅ ꯑꯆꯧꯕ ꯃꯔꯝ ꯑꯃꯁꯨ ꯑꯣꯏꯍꯧꯔꯤ ꯑꯋꯥꯄꯜꯂꯤꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯅꯕꯒꯤ ꯄꯥꯟꯗꯝꯗ ꯑꯁꯥꯝꯒꯤ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯈꯨꯟꯗꯥꯔꯤꯕ ꯃꯤꯇꯩꯁꯤꯡꯅ ꯑꯋꯥꯄꯜꯂꯤ ꯅꯤꯡꯁꯤꯡ ꯈꯨꯕꯝ ꯀꯟꯕ ꯂꯨꯞ ꯑꯃ ꯁꯦꯝꯗꯨꯅ ꯌꯦꯡꯁꯤꯜꯂꯤꯕ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯅꯤꯒꯤ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩꯍꯧꯔꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯤ ꯌꯨꯠ ꯐ꯭ꯔꯟꯠ ꯑꯣꯐ ꯑꯁꯥꯝꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯦꯔꯥꯝ ꯍꯦꯔꯥꯖꯤꯠꯅ ꯑꯋꯥꯄꯜꯂꯤ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯀꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯀꯌꯥ ꯐꯣꯡꯗꯣꯔꯛꯈꯤ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯀꯩꯁꯨꯝꯕ ꯁ꯭ꯇꯦꯞ ꯑꯃꯨꯛ ꯂꯧꯗꯕꯁꯦ ꯑꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯖꯗꯦ ꯄꯦꯟꯖꯗꯦ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯅ ꯑꯁꯥꯝ ꯂꯣꯝꯗꯒꯤ ꯂꯨꯞ ꯀꯌꯥꯅꯁꯨ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯗ ꯗꯤꯃꯥꯟ ꯇꯧꯈꯤꯕ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯈꯨꯕꯝꯁꯤꯡ ꯁꯦꯝꯕꯤꯌꯨ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯈꯪꯗꯦ ꯂꯩꯈꯤꯗꯕꯒꯤ ꯑꯋꯥꯄꯜꯂꯤꯒꯨꯝꯕ ꯍꯥꯏꯗꯤ ꯃꯌꯥꯝꯁꯦ ꯗꯤꯃꯥꯟ ꯇꯧꯕꯗꯅꯤ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯉꯁꯤꯐꯥꯎꯗꯤ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯀꯩꯒꯨꯝꯕ ꯁ꯭ꯇꯦꯞ ꯑꯃꯨꯛ ꯂꯧꯈꯠꯇꯕꯁꯦ ꯌꯥꯝ ꯊꯤꯅ ꯄꯦꯟꯖꯗꯦ ꯁꯤꯃ ꯑꯩꯈꯣꯏ ꯃꯄꯥꯟ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯅꯤꯄꯨꯔꯤ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯄꯦꯟꯖꯗꯦ ꯁꯤꯃ ꯖꯤꯔꯤꯕꯥꯝ ꯏꯝꯐꯥꯜ ꯔꯦꯜꯋꯦ ꯄ꯭ꯔꯣꯖꯦꯛꯀꯤ ꯐꯟ ꯀꯥꯏꯊꯔꯛꯇꯕꯗꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯗ ꯊꯕꯛ ꯁꯨꯔꯤꯕꯁꯤꯡ ꯊꯕꯛ ꯁꯨꯕ ꯂꯦꯞꯇꯨꯅ ꯂꯩꯔꯛꯄ ꯊꯥ 2 ꯐꯥꯖꯤꯜꯂꯛꯂꯕꯁꯨ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯀꯔꯤꯃꯠꯇ ꯅꯥꯆꯨꯡꯗꯅ ꯂꯩꯔꯤ ꯍꯤꯔꯝ ꯑꯁꯤꯗ ꯔꯤꯄꯣꯔꯠ ꯑꯃ इम्फाल जिरी रेलवे प्रोजेक्ट की थबक थोरमसिंग प्रोजेक्ट असिगी थबक सुरिबा कॉन्ट्रैक्टर सिंगी पिफम थोकपा था अहुमगी सेनफम पिथोक्तबदगी थबक लेप्तुन लेरे रेलवे प्रोजेक्ट असिगी सिनमिसिंगना सिंथा लेप्तुन खोंगंग ससिलकपा था अनि हेलकपना कुमजा लिसिंग अनि सुपना कुमापल की डिसेंबर था फाउगी मनुंगदा लोसिनबा पांदम थमलिबा प्रोजेक्ट असी मतम चाना लोसिनबा ngamloidoribra haibagi acho wahang ama orekli tom tv news की पाउमिसिंगना तोंगान तोंगान फम सिंगदा पाइखटलिबा रेलवे प्रोजेक्ट सिंग असिगी थबक थोरम सिंग जेंसिलुबदा थबक कुमांग चौसिलमबदी लायदना पाइखटलिबा थबक सिंग अदु मंगम सांदना पुंगलेप लेपतुन लेरंबा थेंगनरखिबने लमदम असिगी चाखोत थौरांगी तोंगान तोंगानबा थबक सिंग पाइखटलकपदा चाउना मतेंग ओइबदनतना लेबाक मियामदा अहोंग ममंदा चथोक चसिन तौबा याबगी खुदोंग साबा पिगदौरिबा इम्फाल जिरी रेलवे लाइन की थबक थोरम सिंगदा लेंगाकनसु थोइना पुनिंग चंगदबी ममी चाउंग तारी कॉन्ट्रैक्टर सिंगी सेनफम थादोरक्तबना नॉर्दर्न फ्रंटियर रेलवे मलिगांव गुवाहाटी की जनरल मैनेजर नसु प्रोजेक्ट असिगी मतंगदा थोइना नाचुंगद्रे हाइबगी ममीसु चाउंग तारी फ्रंटियर असिगी जनरल मैनेजर मसामनसु रेलवे बोर्ड की फल काइथरक्ट्री हाइबनतना अतै अचेतपा वफम अमता थमलक्ट्री हाइना अतोपा पाउगी लिखुल अमनसु फोंदोरक्ली Manipur People's Party की ngarang famkhiba Central Committee की मिफम अमदा लौखिबा वारेप अमगी मतुंग इना MPP की हौजिक प्रेसिडेंट ओइरिबा ओइनाम जुगिंद्रो सिंह पार्टी दगी तानथोकले हाइना नौना प्रेसिडेंट खलबने हाइबा लाइखुराम अपाविना फोंदोरकले वफम असी ngarang Manipur Press Club ta pangthokhiba पाउगी मिफम अमदा फोंदोखिबने Central Committee की मेंबर कयाना सरुक याखिबा मिफम अदुदा नौना प्रेसिडेंट ओइरे हाइबा लाइखुराम अपाविना मखाताना Central Committee की अपुनबा मेंबर असी चामरोमनी अपुनबा मेंबर सिंगी मनुंगदा मेंबर यांखैना सरुक यादुना खुमलंपाक्ता लैबा यूथ हॉस्टेल दा मिफम अमा पांगथोखे मिफम अदुना पार्टी की प्रेसिडेंट ओइरिबा ओ जोगिंद्रोदा था अहुम खुदिंगे Central Committee मिफम कोबियो हाइबदा ngasi फावबदा कौदना लैबा
party gi fund gi matang da sayana ba kya laiba anti party oiba thabak kya tawbagi matang da kupna khanaki mifam aduna khanaraba matung da party gi chana kanglon gi matung ina mifam asina president oiriba ojogindro party dagi tanthokle haiba warep lawkhibani haike प्रजा की होइबा राजनीति की इंस्टीट्यूशन से मियाम की कानूनी हाइबसी खंगन फावहंद्रे लनाई कांगबु खरना सलाइब दोंग लैबा अदुन मरम वरकान ngasi प्रजा मियाम ने पीपल्स पार्टी सिदी मवंग ताद्रे सिदी सिनेना ngasi हाइनरेबा मिथाना रक्तबो खोई सेंट्रल कमिटी मेंबर लेजरिबा मागी अपुनबा सक्त कनोसिदगी मसिंगदे खोइना यांखै निपान हुबु सिना तौरगा मा लौथोसी पार्टी की संविधान की कनोदा आर्टिकल 25 क्लोज टू की मखादा तांथोअसे हाइदना दुमाइना ngasi मीटिंग से पांथोगा मा तांथोखरे ngasi से अनो कोई ऑफिस ऑक्युपाई तौरगनी BJP के नेशनल प्रेसिडेंट अमित शाह ना अपर असम के लखीपुर पांथोखिबा मिफम अमदा BJP ना सरकार पायरकलबदी से बिल असि अमुखना पार्लियामेंट पुथोक्तुना एक ओलहनगनी हाइना फोंदोखिबा वाफम अदुमकना अवांग नोंपोक भारत BJP ना येंगलिबा मित्येंग अदु चपचाना ताकले BJP ना से बिल पास तौनब खलिबा वाखल असिगी मायोक्ता MPP ने मतम सुपगी ओइना लेपकने हाइना पार्टी सिगी प्रेसिडेंट ओइनाम जोगिंद्रो नंगसी पार्टी के ऑफिस ता पांथोखिबा पावगी मिफम अमदा हाइख्रे अखोई हारिबा केप से मसी पुथोकनी हाइबा वाफम असिमंगना तसेंगना ताई मददी हंतकी राज्यसभागी मिफमदु मखोई मेजॉरिटी ओइदे अमसुंग मखोइना पीपल द लेरिबा पोसे मसी अमुकजु हेन नुंसा थेली मददी पुथोकप याबा वाफमदा पुथोक्त्रिबसी अखोई नॉर्थ ईस्ट लेरिबा कम्युनिटी मैम निंजे मसी अखोइनदी रेस्पेक्ट तौनी हेन खल्लगसु BJP की ओइनदी मखोई मसिंग यामदबा राज्यसभा द मसिंग यामदबा मसुंग मदु माइथिगनी खंगबदगी पुथोक्तबनी हाइना ngasiगी अमित शाह न ताइबा अमित शाह न हारिबा लोल असिमना तसेंगना क्लियरली फोंदोकचरे सिनी आइना थमजरिंगिसे मनमसिना MVP ना हारिबा सिटीजनशिप अमेंडमेंट बिल से मसी पास तौगनी है BJP ने खलिब से मसी मायोक्ता मतम पुनमक्ते लेपकनी पौमी सिंह उनब अदुदा सरुक याखिबा पार्टी सिगे जनरल सेक्रेटरी हौविजम गीता जेना पार्टी की प्रेसिडेंट ने हाइजरिबा अपाबी हारिबा मिय असे इंग्लिश सिंगनी 15 दा मतमदुगे पार्टी की प्रेसिडेंट ना तांथोखरबा मियनी पार्टी की चना कानून की मतुंगिना मेंबर अमना एंटी पार्टी ओइबा थबक तौरकलबदे पार्टी दगे तांथोकपा याबगे हक लै महांग मसाना मसाबु प्रेसिडेंट ने हाइदुना संदोकलिबा असे अरानबा पावनी महाका MPP का मरी अमत लेने दे हाइके आई सामक जनरल सेक्रेटरी एडमिनिस्ट्रेशन फमजबनी आई थोमी खर लेजै अदे प्रेसिडेंट मसामक्ति संदेशु ओइबनिना मसागी पर्सनल आई ऑफिस की पर्सनल थब अमने देव कर्म की थोदो खरने अदो केंद्र की बोर्ड की मतंग दे खोइ लेबनिना लाक्तब टाइमिंग ओइब हाइतारे मतंदु दैदा तोमतोम सना आइना निपा अमा हाना ममांग थारा चंगई हजिके मैमोम हाइरजिगे मोइनिना तोमतोम सना हारिबा निपा सि कनानो हाइरगदी अखोइ ममांग दा हारिबा निपा जिसु अखोइ खबर दा मीडिया थादोल हाइरुबगी केहलकले अदगी लेटरेस सिनरकान माना खबर दा तोमतोम सना नोंसाबा ओ जुगिंद्रोना MPP दा दुकान भरा इफोंग फोन साइड वांग सांग फजदा मैम इबा अदुई मताइदा अमु MPP की प्रेसिडेंट जुगिंद्रो नमितरान की मनुंग दल होक्त्रबदी कंगलैपाक पीपल पार्टी सेमनी गान हाइबा इपा इपु अहलमन थंबिरंबा इसांग सिना सरकार पाइ लाक्चरप पार्टी से मखोई खरजिना गुंडागिरी तौरकान लाना लाना उहनबजे अखोई तसिना मुइसी करम ग्रुप अमगी सिंपेटाइजर नोमरमदी BJP अमदी कांग्रेस की सिंपेटाइजर ओइरबरा हाइबस कुछ नदब गमक्तरे मणिपुर प्रदेश तृणमूल कांग्रेस पार्टी के हाना की प्रेसिडेंट डॉक्टर S मनाउतोन पार्टी स्टिगी तोकले हाइरलिबा से पार्टी सिगा करिगुंबा हिरम अमतदा मरी लेने दे डॉक्टर S मनाउतोन ममांग सही के जुन थादगे पार्टी सिगा मरी लेने खिद्रबा मिसकने होजिक पार्टी सिगे स्टेट यूनिट के कन्वेनर TH इनाउसाना ओइरी हंदक सीए बिल की इशूदा पॉलिटिकल पार्टी सिंगी डेलीगेशन टीम दा मनाउतोना सरुक याखिबदु चीफ मिनिस्टर ऑफिस तगे सोइदुना मंगोंदा इनवाइट पिसिलुबदगे याउखिबने मदुसु मसागी इंटरेस्ट याउखिबने खोंचत अदुदा पार्टी सिगा मरी अमत लेनेदे हाइना मणिपुर प्रदेश तृणमूल कांग्रेस कमिटी के वांगलोय KH टिकेना खुजेक पिदुना थादरकपा चेरोल अमना फोंदोरकले हौजिक पावगी मरकथन अतेनबा ब्रेक मतंग लौजरी मणिपुर इहान हानगोइन हांदोक्सबा ग्रीन कैन इंडस्ट्रीज मसीदा कमर्शियल किचन इक्विपमेंट्स अमदी बेकरी आइटम मखल सुना फंगिरगनी We're very, very thankful for Green Cane Industries and what they have done for us so far. So together, we think
Green cane industries is the best. We believe in the service of green cane industries. Green cane industry is the best. And green cane industry is the best. Green cane industries gi after sales services si amna pending hour entrepreneurs na green cane industries da tum depend over yani habise ku azumi. We trust only green cane industry. Green cane industry is the best. We love the quality of green cane industry. Green cane industry is the best. Green cane industries is the best. Adum sa mutang lenshin biruktuna apupa marol didamakta tanabiyu. Aikoigi address Green Cane Industries Mahengum Lekai SBI ATM Building. Green Cane Industries for better baking. The Great Wedding Sale by Mobile Furniture. Furniture industry da chahi tara manga hen experience leiraba Mobile Furniture ngasi Manipur da chahi mari mapung fana retail stores ani na miyam gi seva pijari miyam service vertical sing asigi khudong cha lobi ngasi lengchin biroksi Mobile Furniture Coapital near Infal Quarters. Breaking matungda miyam da makha taba pau pijari Kumza lisingani tara homdoida Manipur Police Male Constable Lowge for Lauthokiba Adu Lale Khangna Ngasi Fawda Lengak Natumin Leshiliva Si OBC Miambu Karim Nabani Haina Lowi Haina Manipur Muslim Welfare Organization Ge General Secretary Aminuddin Mojing Mayum Nangasi Organization Asige Office the Pangthokiba Paumi Singa Unaba Mada Haikre Mana Haike Constitution Ge Matungina Chada Yankaidage Hena Reserve Toba Yadaba Adu Sada Humpu Hena Reserve Toktuna Constitution Kongau Nabadanatana OBC Miam Ge Famfam Tokpa Hakmatli Masida Lengak Asina Ngami Haigi Matagum Tumin election Krabadi, Lakadoriba Lok Sabha election Asida, BJP Gi Mayokta Fong campaign to Wiyauna, Kongjang Kya Sangshinaba Phirep Laure Hainasu Fongdoke. Tasingna Hariba Police Constable listening in Lobusida OBC Mighty Pangal Singi, Pangpam Topa Kotadi, 4% Oitagadi, listening in the Marfuta. Adubo, go meaning a CPB visit Masingsi, Supnagi Humpumato Katanevo. Hariba, what how the Sitra Ponce. Masi gomena athu matamda hapsin bigidabni haiba se masi lup asina gomengi makai thamjari aduga gomen nge ko wari sajo matam zo honorable chief minister ga ko phamin rag wari sare chief minister gi paukhum si dekho ne yam pen da bamana backlog lai ki haiba Manipur Dramatic Union Artists Day ge thoram ngasi ya school da leiwa MD Hall da pangthokre Thoramasiga Mari Lenena, English Singani Taramapan Goina, Komdram Dhanachandra Ningsing Mana, Saknareva Theatre Director, Dr. Ratan Thiam the Kusinaduna Ikai Kumnakre. Thoram Gamari Lenena, Sarugya Kivasingna, Manipurgi Saknareva, Lakehidrava Theatre, Artist Singi, Photo da Hikaleka Tamduna Ikai Kumnab Utke. Thoramadu da Wanganaduna Manipur Sahitya Parisat ki President, Professor I.S. Kangjam Nahai, Levagasida Theatre Director Dr. Ratan Thiam Amadi, Atai Lamda, Thoidok Hendona Mai Pangna Tabak Togduna, Kunaya Sibu Malem da Masak, Thohan Bangamli, Asigumlaba, Matik Magun Lairaba Mio Singbu, Levak Miamna, Sawat Pagaluina, Manipur Data Natana, Malem da Singtahana Honaba Matoktai. Lalu keraba Manipur Theatre da Sentrumda masih masakama tapi ramba tu umba artis maya mepamda lain mana ngom tersuka bagi kudung jawa sih saya jadi tahu lain kalau masih di yang mempung pare ada loje Tokan Tomamba theatre group ki artist maya jo plug ko kasi khomjal laga masih koi nama koi mapamda Satanjali kat pai basa theatre pamjaba ko kun makedi tapom to brand khajai masdega sarukya jam chaya mungai che Amaromda ngasi lemzeningai oireva Komdram Dhanachandra Mana Lishingani Taramapan Fangkrava Dr. Ratan Thiamna Mamal Naidraba Mana Asigidamak Mahak Matik Sai Khanbiduna Mana Asi Mahaki Mafamda Kusinerpa Asi Haninga Leitana Nungai Haina Fongdoke Mana Makha Taraduna MDU na ngasi Fawbada Saknareva Artist Kayama Puthokpada Natana Lamdam Asigi Art and Culture Bu Malemda Khanganabagi Damak Yamna Kana Honari Tungdasu Afava Artist Kayama Puthoktuna Kunaya Sibu Malemda Amuk Hena Masak Thoan Biyo Haina Makha Take आध्यात्मिक पासना करतब जब पिक्रब
Kalagi Sadak Kalakar Mada Kalakar Uibra the Branch of Kanti Amada Manipur Dramatic Union now. So Matamamagi no Sadagi Hena Mapanga Kalamba acting the direction that E Batam Panga Kalamba Contram Kanachandra Nixing Mana Bibi Aimonda Pasigida Matarina Manipur Dramatic Union Book Hanna Tabachari Luinana Masigi Sanmanasi Masigi Awardasi Aina Aibu Shi Nabi Award Mayami Manunda quite a Hena Mamal Yam Tanga Award behind in the luxury. All unions and associations of BSNL Central Headquarters na lawrakpa phirep ki matung ina AUAV Manipur State nasu ahum suba pay revision chana halu leivak sinba thungna BSNL da 4G spectrum allotment PU amadi pension ki wathok loisilo haiba dabi tawruduna numit humni chutna sathagadaba strike state asidasu ngasidagi sanction ba hokre AUAV gi lising makhada BSNL office ki main gate ta union gi mioi singna wakan mifam sathaduna main gate so launching ki khongjang adu da saruk yakhiva AUAV gi convener su oiriva BSNL Employees Union ki District Secretary N Moti Kumarna Taliba dabi ase numit humni gi manungda thabak to onthok trabade matam kaktava strike sanction ba phirep lawrgani haike private company singna lupa 39 mobile da lawrmado BSNL je leitragadi amuksu lawgi doini lut tawgi doini public money je samna hajrabada aikhoina pijariba service se BSNL na pijariba service se amang atong thidana Bharat ki Singya Tamya Kasin Koya Thungna Koi service Pijabani Aduga Koina Taliba Dimana Koi third pay revision se 1/1/2017 dagi Oigadaba third pay revision Koida Pigadabani Aduga private companies in Samna Habda Geo Gumba Boda Gumba Singina Koi 5G spectrum Bau 5G Bau Moin install Toraba Matamzida Koi BSNL da 4G PBU Aduga Koi Muthat Kriba, a factory sing, a maintenance ki, Tabuk Poiro, plan ki Tabuk Poiro, some neither, Jelly Pill, Aduga, Kogi, OFC, Ladana, Assume Mayam, Kogi, Department Siki, Oeva, Kogi factory sing, close to select budget of Sanganu, Aduga, Kogi BSNL, Gomena, Mutan Nabo, Honori Base, Masijo, Mutat Piganu, Haiba, Sumba, Mayamasi, demand Toraga, Koi strike to Jabani. I coin a strike towing a manung, towing mamang the Hona, cables in Kakiba Mayam service, no Itaba Mayamze, I quite strikes, Hegloibaga, Namimukai, I quite restore to Honazage. Imphal gi tongan tongan bom mafam kya da handang marak toina bom thamlamba amade bom lamsinlamba gi thogdo kya toina thokliba asigi yenglaga Imphal West District Police na lokalakpa section thorang gi sarok ama oina ngasisu Imphal West District Police ki additional SP operation Th Krishna Tombi gi minyeng makhada Deputy SP CDO Imphal West Rojet Irom na lusingba Imphal West Commando na Lamphel Police Station gi manung shanba thangmoiban yumnam laikai Tharon Village amade Cherau Singh mathakta paksana thiba humba gi thabak sathakre Ayuk pung anirom chupna sathakiba operation aduda punna yum chamagani fu mioi satru ka yankhairom masa masa ge saktak se puthokanduna masak khangdokpagi thabak satakhi maduda masa ge saktak se yaugdaba chingnaba mioi 15 makha tana wahung pahung sathanabagi damak city police station akhi Amaromda Imphal West Commando Bazar Unit nasu City Police Station gi manung sanba Maharani Thongdage Jalan Crossing Naga Nala mathakta combing operation sathakhe Ayuk pung 3 ka minute yankhai dage nipan makhai fawwa sathakiba operation aduda punna mioi samri ga humudra ni thoirom verification sathakhe maduda masage saktak se yaugdaba mioi 19 makha tana wahang pahang sathanabagi damak City Police Station akhe Manipur gi Indo-Myanmar ngamkhaida yungliba border pillar number 103 asigi matangda kupna yangshin binaba wakacherol mari leinaba singda thakre haina kangla famthau humpu mari gi lusing purel sarana phangdokre Manipur Press Club ta pangthokiba paugi mifam amada sarana makha taraduna Indo-Myanmar ngamkhaida leiriba Holland Fai khulgi chainariba asigi matangda lup asina hakthengna satuna yangshilure lamgi ngamkhai haibasi border security force na ngak sengadabani masida Assam Rifles na ngak liba asi makhoi gi chana kanglonda yaugde
Madugi mathakta hojik chain ariba border pillar number humudra taruk ase mamangai dege ngamkhai sarukni khangnaba yungliba border pillar ataiga manade pillar asidade subnagi 11 AR khaktamak thai masi miyambu lana lamjingnaba nauna yunglibra haiba adu chingnaningai oi pillar number humudra taruk asiga yengnarurabadi holen fagi register date inaduna leikhiba lamgi saruk chauna mangli masi magna mari leinaba loisangna ngallingaida yengsinbagi tangai fadaba lei haiki STC Tenopal More the Pamaduna Masidi Assam Pana under the Yungan Bani order a Matoki later Bane Adu order to delete the Tokre Ahoya Awa Shedini Shambul Nahawan Don Chardi Kananam decide to Gani Adugi put to the Lapani. Yes, all right. Aduragadi, the Sagi pillar number 76 she hit Tangnaba just pillar bakong shimaktada more in the train some to tore taurga tamer adu supermargini area train shiki no pok thangba sai supermargini na area Paugi maraktan aten babre magamulong minase Manipur ki ahanba 24/7 cab service oriba lamjingba cab service na miyam gi seba da leizari apamba service khanbiu economy rate ₹15 per kilometer standard rate ₹25 per kilometer luxury rate ₹55 per kilometer Manipur gi district singi maruaina Mau Senapati Ukhrul Manipur gi mapal gi lamsing loinana luhongba madi atai thodok singi damakta akhanaba discount pizari hena kupamarol gi dama contact tobiro 1800 1027-959 amadi 8794613154 Ekhogi website www.lamjingbacap.com Musicians, singers, dancers, rappers, actors, comedians, any talent. The stage is waiting for you to showcase your hidden talent all over India through Mega Talent Show on Lamjingba Times of Manipur private satellite television channel, which is available at Tata Sky. Prizes: winner ₹1 lakh, first runners-up ₹80,000, second runners-up ₹50,000, 7 consolation prizes. Audition on 30th, 31st March, 1st and 2nd April 2019. Last date of enrollment 15 March 2019. Forms available at Tom Office, Uripok and the college near you. Call 940-299-1938. Break matungda mayam bamukana taram noksari lupna tanjang aiduna leiriva yeknabada sangjakrava singapunduna lup asigi mingda makhal makha kyage sendan lambi semliva uripok kabrabam laikai sanavam gunajit mangang sahini funithoi apokpa double jet people's war group marxist center ga karigumba hiramamata da mari lena de haina lup asigi serol amana hairakle serol aduna hai hojik leibak wathok oiriva catholic school singda minister amadi manipur police ki makok thongba kyagi masamasu ammunition tawi haibagi report su lei hairakle Amaromda ngarang Imphal East District Police Commando gi kangbuna tagel khongban moirang thong manakta leiba masagi memdagi KCP People's War Group ki cadre ama faraba mi edugi maming wahengbam somendro atopamingna Bobby sahini phuma thoi apokpa leikhidra ibom chakawi mahak Imphal East District ki town commander ni mahak lup adugi John atopamingna thoi kauba wabugai therapy sakta leiba mioi amagi makhada thabak tawbuni haiba khangmangam le hairi Border Area Development Program BADP na konba Manipur gi tuan-tuanba district Ukhrul Churachandpur amadi Chandel Singhi Kunchahum Yankairomna BJP candidate vote pidanaba amadi boycott tawnaba warip nakre Haukiva chahi lising ani taratreta Churachandpur da phongkiva cabinet mifamda Border Area Development Program gi matangda lupa lakh manga amana khulgi authorities singda implement tawhanba amadi atopa lupa lakh manga amana tender tawraga contractor singda pithokiwa haina lawkiwa warep adubu yaningdeba phongdokpaga loinana handak pangthokadoriba MP election asigi mamangda program asigi warosin amam proktaba taragadi program asina konba Manipur gi tongan district Ukhrul Churachandpur amadi Chandel Singhi khun chahunga yankhai romna BJP candidate vote pidanaba amadi boycott tawnaba warep nakhre
ngasi more block ki manung channa leiba si molhoi village ta all manipur border area development association gi secretary jamthang mate gi yumda tongan ba khulgi chief sing amadi association asigi mioi sing yaurga pangthokhiba pawgi mifam amada association asigi president Thangkolal Baite amadi secretary Jamthang Matena Makataraduna Churachanpurda state cabinet na lauriba decision asida karigumba contract chatkhiba targadi mai pak pangamloi amadi khunja singi khusumalsu phangoi masida sarkar amadi khunja singi marakta afaba mari purak pangamloi haiki program asigi pandamdi border area da lairiba khunja singi yaifa thaurangi damaktani haina Ministry of Home Affairs Department of Border Management Government of India na phongdokhiba laikre 2017 da 14 July da Churachanpur da cabinet edition do BADP ki matang da dugi yaning da bagi sigi cabinet press conference ko bani ngasi ko na yaning da base cabinet na BADP ki matang da 5 lakh below se village authority na implement to han se 5 lakh above se tendering chalaga tikada pithok se hai base ko yaning te cabinet na handa gi MP election gi mamang da asigi matang se review to drodi handa MP election da ko ning thoma yamna BJP candidate bu boycott to ni aina phong to ying haukiba chahi lising ani taratre tagi hongna masigi matangda chief minister amadi chief secretary yauna mari leinaba official singda memorandum kya pisinkhre amadi general strike yauna khongjang kaya amasu sangsin khiba laikhrabani adubu ngasi fawba mari leinaba sarkar gi maikaidagi midyeng changlaktri border area development program gi makhada skill development and capacity building and distribution of sports material puthokpada guideline gi wangmada chatkhibana chandelda high court ta PIL register tawraga lairibani maram aduna contract system oirabadi aranba hena lakani maram aduna sarkarna demand sing asibu lakadoriba MP election mamangda fanghandaba taragadi border area asida lairiba khun kayana BJP candidate ta vote piroi haina khunja sing yauna warem nakhi handang lagadoba 2019 gi parliamentary election mamang sida masisi solution ama lakredi ekhoi chingda hojik BADP taba ningtho mayam si khunsi chahumga yangkhai leye population na 75000 something leye masisi na totally BJP si khoi boycott tawni haina ngasi se phongdok jari All Manipur Vidya Welfare Association asangchilakpa tongan ba khongjang kaya da Manipur lengakna pikhiba thajaba sing adu thabak oina onthopirakta ba asi yamna laibak thibani maram aduna hojik BDF singna tanduna lakpa dawi singi matangda lakadoriba assembly mifamda khananaina bio haina All Manipur Vidya Welfare Association na lengaki puning singsilakli Imphal East ke haingang kendra gi manung sanna matam kya gi mamangdagi sembidana lakrava sangakfamdagi kontha hanup taba lambi asida handak nauna black topping to bibagi damak kendra sigi mihut amasu oiriba Chief Minister N Birenbu kontha hanup ki club Mara Paibi amadi makedum gi miamna thagarpa phongdorokli Sumang lilagi saknairava phagiroi oza sagrapam hemantada Sangeet Natak Academy Award lisingani taratret khusinarpada Manipur Development Council MDC na nungaiba phongdokpagaloina sagrapam hemantabu taramna okre ngarang ya school yumnam laikai da leba Manipur Development Council gi office ta pangthokiba thoram aduda Manipur gi revolutionary drama ama oiriba Sumang lilabu Bharat Sarkarna khwaidagi wangba thakta masak khangbiduna award ama MDC gi advisor su oiriba Oza Hemanta da khusinarpa asi Manipur gi oina sauthokcheningai ne haina MDC gi president Ayam Menjorna phongdokhi Paugi maraktan atemba brema ga buklominasi lamjingba group na Manipur da lairiba assembly constituency humphudagi mathauda pukning changba public relationship executive post ki mioi amamam lawjagadori mahigi thak yamdrabada graduation oigadabani akupa marol gidama contact tobirau @131944063 amukasu @131944063 aikhoigi address lamjingba group Rims Road Imphal phone number @131944063 Panthoibi embroidery da hauzik miyamna yamna pamnariba top blouse fanek sengau porloi amadi kangkhal na chingba luhongbada changba khudingmak amadi nupi oibi singi akemaugi potlam khudingmak ahongba mamalda fangbiragani loinana order su luxury lengsin bira ngasimak Panthoibi embroidery Sagolban Khamnam Bazar opposite Oriental College Imphal contact number 7005402267
Break ke matungda Manipur gi mapan gi pau pijari. Nagaland da state adu gi BJP da piba asoba saifu ama oina hanagi minister TA Nguli yauna maru oiva senior member taramathoi party da gi tokre. Party ki president Temjen Imna amasung secretary organization Ananta Misrana party ki thabak thoramda makoina apa mamong da sathai haiba maral siraduna senior member sing aduna state BJP da gi tokhibani. Imna amasung Ananta Misrana party asibu makhatana lusingduna leirabadi makhatana member kaya party da gi tokani hainasu party thadokraba member sing aduna section wa phongdokre hairi. Lok Sabha Mikhal Mamangda Tripura gi Naha Singda Thabak Fangalagani Haina Aran Bawasak Tobagi Congress National Leader Bhupen Borana BJP Tripura Government Chaikre. Hawjik Paliba BJP Lenga ki Finance Minister Arun Jelina Tripura gi Naha Lishing Yang Khairomda Sarkar gi Department Singda Thabak Pigani Haikraba Tumin election ki. Bhupen Borana Makha Taraduna Sahi Ama Helava Fauba Yum Khudingi Thabak Pibagi Wasak Adu Yum Khudingi San Leiba Oina Thokle Haiki. BJP na tat ki pi utuna sahi amagi manungda thabak phangdaba mioi singda thabak pi gani amadi contract employee singda regular tahan gani haina haiki bagaloinana ahanba oina post lishing yang khairom mention gani haiki adumoinamak chief minister amasung mahake minister singna thabak pi bagi mohota loan pi dana business tawba natraga san loibana hena kanai haiwa fam lomda oina onthokduna miyam da sauna namthak tawki haina haiki Mizoram dasu maru oina ani suba khwaidagi chawba district ama oriba lungleida ngarang nungthil sukiba len yawba akanba nongna yum satret ka marifu taruk hena mangta ankre nong aduna maram oiraga amanga ta thoan khraba yumgi masing lising ama hengane haina thajanare len ta khibaduna mafam kyada mahi marong kyasu paksana fudatuna mangthan ki haukiba sahi yankai asida Mizoram da ta khiba ngarangi len puba nong aduna khwaidagi akanba ama oiri hairi Jammu amadi Kashmir da thokiba terror attack matungda Pulwama district ki manung sanba Pinglena da ngasi security force amadi laloba singi marakta khuthongnabada army major ama yauna personal mari laikhidre marak asida khuthongnabagi thodok aduda Jaise Mohammed ki lanmi oigani chingnaba terrorist ani army ki khutta sikre tha asigi taramari da Pakistan da based over terrorist group ama oriva Jaise Mohammed ki Kujin Thorang Tawduna Pulwama da Chathakiba Tamthiriba suicide bomb attack amada CRPF ki jawan nifu hena sikhibani amaromda Pulwama attack ki matungda thamjin khiba curfew na maram oiduna Kashmir Tampak hojiksu sarangna bafibam amada adumak leiri amaromda Special Task Force STF na Kolkata gi Babugata Chathakiba operation amada Jamaat ul Mujahidin Bangladesh JMB gi operative na haiva Ariful Islam ko bami ama ngarang fare Farba Ariful Asi Assamgi Barpeta dagini hairi. Kerala da Youth Congress Worker ani tamthina hatkibabu yamna ngakpa thodokni loinana miat pasing adu puthokri fauba party na tumina leiroi haina Congress President Rahul Gandhi na haikre. Indian Youth Congress Worker ani adu ngarang numidang pung nipanom taba matamda Kasargod ki Northern District ta sakhangdaba mioi singna thangna thinduna hatkibani. Thodok adu da laikhidraba mioi ani adudi Kripesh amasung Sarat Lal Kawi Congress ki chief spokesperson Randip Surjewala na thodok adu kana yaning da phongdokre loinana political murder asi ngakpifam thokte haikre Hojing asi nungthil da phongkhiba Manipuri pause singi marobe pawmo puna yengminasi Kangla Pau BJP na sarkar pairaglabadi Citizenship Amendment Bill chanahangani hairiba asina eni gimiyam mifai na hale Jugindro Pulwama bomb attack ta chenaba terrorist pung tara nitoi khuthoknaraba matungda hatkre combing operation da mioi tara nipal laukhatkre Sarat Kumar Mishida irang horakpadagi police na tiarias kapkre Paukzel BJP government laglabadi Citizenship Amendment Bill pass tawna bahonagani hairibasi laibak thibani Jugindro Nasidagi Kosemgi Makhada Class 12 ki exam hokre. Center Chamada Mahiroi Lising Kunipan ga Chanipan Yankai Magana Sarugyari. BSNL employees singna Siswag strike junction kre. Climate change thingba haibasi miyoibagi achowa daitani. Pandam Center Chamada Mahiroi Lising Kunipan ga Chamapal Nimfumapan na Sarugyaduna Kosem na lauba Class 12 exam ngasidagi hokre. Pulwama attack ta maru oina chenaba terrorist ani hatkre operation changbada army mari shire oda singi khongjang kansilakle oda sing election yaudana ba fireb laukre VDF ta lainga nga thamkhiba thajaba sing thabak to onthorak tabasi laibak thibani VDF Trinamool Congress ki hanagi president manauto na tokhibaga party asiga hiram amartada mari leinade
ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛꯀ ꯐꯪꯕꯤꯒꯅꯤ CA bill asi NDA lengakna chanhanba pamli haina MPT mainana haikre North East Pumbada CA bill chanhanba haibasi BJP gi lengdraba wakhaloni haiba mayek sengle haina Manpeki convener Yumnamsa Dilip na fongdokre Kosemna loba sahi asigi class 12 ki parikya ngasidagi center samada hokre Lamok halubagi maralda faduna Kaibul Police Station ke custody da mioyama thori yanduna siramle miyamna irang horakre Kasar district ke Kamarang da laiba puari ga sagonariba awapali state ani ge lengakna yengsin bidabadage mangkhiba yana leire Amadi Lishingani Kumapanda Loishinaba Pandam Thamniba Jiri Imphal Railway Line Contractor Singi Paisa Pithok Tabadage Sinmi Singna Thabak Lepa Thani Sukre Ngasi gi unadi matang asida Manipuri Paul Jare Times of Manipur News yengbiri basingbo mukana khurumjari